Ringui Naga Village Kuki militant sing na nongmai kapsilak pada Naga Village Guard Mari Sokle Ukrul District ki Ringui Naga Village jang si ayu pung taraga makai suspension of operation su da laiba Kuki militant sing na afaba makal gi nongmai sizinaduna attack chatharak pada khulasi ki Village Guard Mari Sokle hari Ringui Village Protection Committee na thadorak pa cherol amada Ringui Naga Village jurisdiction manungda lairiba Ringui Boraiga gi paringda ngak senbagi thabak tawriba Naga Village Guard singi mathakta ngasi ayu pung tara makai tabada su da laiba Kuki militant singna afaba makalgi nongmai sejina duna attack tawrakpada volunteer mari sokle makhoi mari gi manungda ani amagi fibam luna sokhi ari housing maki waina soklaba singi maming khangmangamdri Kuki militant singi thawung adu Ringui Village Protection Committee na kanba mawongda condemn tawraduna Kuki militant sing asina mafam masida attack chatharakpa asi ngasigi asina ahanba nate Kuki militant singi tamthiba thawong asina mafam masigi nupi angang amadi ahal oiraba singda tatana mi paiba amadi Aki akhang piduna lakli militant sing na kapsilakpa nongmai na micham miyamda sokadra haibigi akiba na mayum thadokduna lanjenari haina su phongduragli asigumba Kuki terrorist sing na leptana chatharakli bathawong asina Kuki amasung Naga community anigi marakta yengthinabagi chang hena wangkhat hanbaga loinana ing chikna leiba pamjaba Naga community ki miyoi singi punsida chawna singnabagi thawong chatharakli haibu wafam thambaga loinana mari lainaba authority na Ringui area amasung masigi akoibada lairiba miyamgi punsi ngak senbaga loinana ing tapa punsi mahingda hingba ngamnaba Kadabani Ringui Village Community na matam chupa aikoi ki lam aikoi gi miyam amadi hak ki matam pombada khongpham chetna lepkani hari suda laiba Kuki terrorist na attack chathaduna Naga Village volunteer mari Tamthina Sokle ki bathawung adubo Central Commando Naga Village Guard ki maikai dagi akan mamongda condemn tawrali amadi Naga miyam gi ipa ipuna thambiram balamkhai amadi aikoi gi miyam ngak sen bahaibasi NBG Central Command gi amata ngairaba thaudangni haina su phongduragli Nakal amaramda Kuki Civil Society Organization CSO Working Committee na numit karanigi mamangda Mulan Kuki Village attack chatharakraba matung anirak suba oina ngasi Kuki Village amada attack chatharakre haina claim tawragli Mount Kampa Mall Mount Kampas Register lairiba Kuki Khunja singi lawu singu bagi thabak tawriba mafam asida tangkhul militant sing changsilakpagi pauk fangbadagi khudakta Kuki Village volunteer sing mafam aduda changsiduna defend tawbagi thabak chathabadagi henjinba ngamkhidabani haina phongdurakli census tawdrabadi NRC tawba yaroi haina chief minister na haikibalaite NRC tawnabagi assembly da yanakhiba wafam center da thaduna khangankhre paukhum ngairi BJP Manipur census tawdrabadi NRC tawba yaroi haina Manipur gi chief minister na haikibalaite NRC tawbada census kalaga chatpa yaroi haibani haina BJP Manipur Pradesh ki General Secretary Premanandra Meitei na phongdorokpaga loinana state asida NRC tawnabaga mari leinana BJP na Luchingba Manipur lengang na assembly da lawkiba waref center da thaduna khangankhre paukhum ngairi haina phongdokre nidai patu thekta leiba thambal sanglen da pangthokpa paugi mifam amada Premananda na High Chief Minister na haikidaba wafam amabo Congress Party na aranba propaganda tawduna miyambulana lamjingna bahonabani NRC tawduna mitok khandokpa makoibu border list gi kakthatpa haibasi BJP lengang amadi BJP Manipur Pradesh ki supandamni NRC chana hanna bahonabada Congress Party na kari tawdang lawki haibasi miyam hena khangnare BJP na luchingba lenga asina Manipur Assembly da kumja 2022 gi August manga da state asida NRC tawnaba haiduna waref amalauki masigi makha tabada su kumja 2024 da su BJP na luching balenga asina resolution asi reaffirm tawnaba honabada Congress Party gi president yauna Congress MLA sing house tagi mapan thoki bagi maram karigino haiba wahang lakli maduma Congress Party na lamdam asida NRC tawbo pamde haiba mayek sengna taklabani haiki Mahakna makhata na hai BJP party ki maikai degi sumari lainaba authority da taksinuna state asida NRC tawnaba taksili NRC tawba haibasi araiba thabak nate mafam matam yenglaga maipakna NRC implement tawnaba tongan ba stakeholders sing scholar amadi lawyers sing Manipur amasung mapangi experts sing yauduna ningthina khanaba tangai fade masigi damak seminar amasu pangthokna balainga na tharang tawkhibani state asida mitop kaya changsilagliba si yenglaga NRC tawba changi masigi damak mari lainaba stakeholders sing tanaba changi amarom da NRC ningthina tawnaba seminar ama pangthoklaga khanaba changi haina chief minister na thamkiba wafam bu miyamda lana uhanaba Congress Party na honarakpa laibak thibani NRC tawba matamda National Population Register mathautai National Population Register update tawbada census kanbe yaroi amaga mari lainai state asi asuk luraba tanja asida Congress Party na maram chadana propaganda tawriba si tawdaba phai NRC gi matangda Manipur gi chief minister amadi BJP na miyambulana lamjing balaite haina sengdokhi Home Minister Govindas na chair lauduna border fencing gi matangda khanakre border fencing amadi atai border area ga mari lainaba singi matangda Manipur lenga ki Home Minister Govindas konthaujom na chair lauduna ngasi review mifam ama pangthokre mifam aduda ukrul tengnopol chandel amasung Churachandpur gi deputy commissioner sing loina
Tongan-tonganba department-singgi makok thongba official-sing saruk yaki loinana Home Department ki official-sing amkhai sambal khabagi thabak tawriba Border Road Task Force amasung Assam Rifles ki makok thongba official-sing su saruk yaki review mifam aduda border security ki thabak sing mari lainaba agency singgi marakta amaga mateng pinaduna hena mapangal kalhannaba amadi border parding da paikhaliba chawkha thaurangi thabak sing athuba matamda loisinabasu mari lainaba singda minister na pautak pikhi hairi Amarom Chief Minister Yumnam Khemchana Facebook post thadorokpa warol amada ngasi mahaki office ta All Naga Student Association Manipur Ansamgi mihut kangbu amaga unaduna wari sanabaga loinana maheroi loop asigi maikai dagi chingi district kamali lainaba wafam yaba memorandum ama piramki hari maheroi loop asigi mihat singa maru oina education amasung health sector fagathanabagi matangda khannabaga loinana makhoina demand toriba wafam sing mari lainaba authority singa tanaraga Athuba matamda thabak oina pangthoknaba honagani haibaga loinana ansamna maheri luf ama oina lawriba thaudang singbu thagatpa phongduragli May 3 da miyangi mifam pangthoklagani kokomi Lagliba May 3 da Manipur People's Convention on 3 years haiba hiramda miyamgi oiba khana nainaba mifam ama pangthoklagani Laingangna kokomi da warisha na ba hairakhiba wafam numit asida miyam puna lawrakpa warefna aroiba oigani haina Kokomi ki convener YK Diren Fongdokre Hiramasiga Mari Lainana ngasi Lamfelda Laiba Coordinating Committee on Manipur Integrity Kokomi ki Office ta pangthokiba pawgi mifam amada Diren Hai Kumja 2023 ki May ahumdagi ngasi fawba loisindana lakliba irang asigi warushin puraktuna ing tapa lamdam ama ohenabagi maikaida changsinaba haukiba chahi singda pangthoktuna lakpagum chahi asigi su Manipur miyamgi oiba khana nainaba mifam ama Imphal Valley khaknatana Tongan-tonganba district singi oina su pangthoknaba thaurang tawri loinana hariba numit asida miyamna lengak thangkiba wahang taret ki matik chaba paukhum pigadabani haiba kholaw lawminaba khaknatana numit asimaki numidang pung taret taba matamda irang asida laikhidraba singi thawaina santi oina leirunaba miyamna mairakat piu haiki masida natana kokomi amedi leibak miyamna lengak ta hangkiba wahangi paukhumbu yamna tahaba mawongda Home Minister na pikhiba paukhum adu matik chadaba makhogi oiba firef ama leitabagi mami tari Pirakiba paukhum sing aduda miyamna kari fauri kari khali haibadusu kupna khanaba khak natana laingakna kokomi da wari sanaba hairakliba wafam yaba amasung yadaba haibadu miyamna punna khanaduna lepkani haiki loinana convention asibu lamdam asida leiriba CSO club maira paibi intellectual amadi mipum khudingmana saruk yaminasi haina appeal tawri laingaka yanakiba wafam sing thabakta onthorak tabana Naga area da ban tawragani FNCC Nagagi lamda mapugi ayaba yauduna illegal oiba maungda Tiger amadi German road thonduna lambi semba yaroi haiba demand yauna point manga yauba wafam sing Manipur lenga ka MOU sign tawna kiba leirabasu Manipur lenga ki maikai dagi thabakta onthoraktabana April 16 dagi kaukiba ban makha chatharagani haina Foothills Naga Coordination Committee FNCC ki convener NG Akhinna Fongduragli Major khulda laiba Manipur Press Club ta pangthokiba paugi mifam amada wafam asi fongdoladuna NG Akhinna makha tana Hai FNCC na Foothills Naga area da April 16 gi ahing nungaidagi kaukiba ban asi maruoina Naga taba mafam singda Kuki furup singna itatatana ayit apan pibada natana illegal oiba thabak kaya chatharakpadagi kauba bani Hiramasigi matangda FNCC na Manipur lengakta thamkiba wafam sing adudi Nagagi lamda mapugi ayaba yauduna illegal oiba mawongda Tiger Road amadi German Road thonduna lambi semba yaroi Nagana taba mafam singda Kuki gi su kem thamba yaroi Nagagi lamda popi thaba yaroi Naga singna taba mafam singda Kuki gi sophisticated weapon sing pairago chatpa yaroi amadi kumja 1951 da base year oiraga athubada NRC chana handuna mitop sing khangdoktuna maramda halankhigedabani haibasini Hariba demand sing asigi matangda FNCC amadi Manipur lenga ka hokiba kumja 2025 ki August 9 da MOU amadi kumja 2026 da MOA sign tawna kiba leirabasu Manipur lenga na thabakta onthoraktabana Naga singna taba mafam singda makha tana ban tawnaba firef lawrakpani haiki